ꯁꯦꯝꯁꯤ ꯁꯃꯥꯖ ꯃꯅꯤꯄꯨꯔꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯁꯤꯟꯖꯔꯤ ꯑꯃꯁꯨꯡ ꯉꯁꯤ ꯑꯩꯅ ꯄꯨꯊꯣꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗ ꯑꯁꯣꯏ ꯑꯔꯥꯟ ꯈꯨꯗꯤꯡꯃꯛ ꯌꯥꯎꯕꯤꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯦꯝꯁꯤ ꯁꯃꯥꯖ ꯃꯅꯤꯄꯨꯔꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ ꯁꯦꯝꯁꯤ ꯁꯃꯥꯖ ꯃꯅꯤꯄꯨꯔꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯒ ꯉꯁꯤ ꯚꯤꯗꯤꯑꯣ ꯊꯝꯖꯔꯛꯏꯁꯤ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯗ ꯑꯃꯁꯨꯡ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯕꯦꯜ ꯑꯥꯏꯀꯟ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯍꯦ ꯇꯥꯔꯤꯕ꯭ꯔꯥꯅꯦꯍꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯈꯔ ꯇꯥꯎꯅꯦꯍꯦ ꯈꯔ ꯇꯥꯕ ꯇꯝꯃꯣꯕ ꯈꯪꯉꯦꯗꯅ ꯁꯥꯐꯒꯅꯤꯅꯦꯍꯦ ꯅꯪꯕꯣ ꯀꯔꯤꯅꯣ ꯇꯥꯗꯧꯔꯤꯁꯤꯕꯣ ꯍꯥꯏꯔꯛꯑꯣꯅꯦ ꯇꯥꯔꯒꯦꯅꯦ ꯅꯪꯅ ꯍꯥꯏꯕ ꯋꯥꯇ ꯑꯗꯨꯝ ꯇꯥꯔꯒꯦꯅ ꯂꯩꯔꯕꯅꯤꯅꯦ ꯑꯩꯁꯦ ꯍꯥꯏꯔꯛꯑꯣꯕꯁꯦ ꯇꯥꯔꯒꯦꯕ ꯑꯗꯨꯕꯨꯔꯣ ꯍꯌꯦꯡꯁꯦ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕ ꯑꯗꯣ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯗꯨ ꯈꯛꯇꯪ ꯅꯪꯅ ꯍꯥꯏꯕꯤꯔꯛꯎ ꯁꯤꯅꯤꯗ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯆꯠꯂꯨ ꯀꯩꯅꯣ ꯅꯪꯉꯣꯟꯗ ꯑꯩ ꯊꯤꯡꯕꯒꯤ ꯏꯇꯤꯛꯁꯨ ꯂꯩꯖꯗꯦ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ ꯑꯗꯨꯒꯅꯦ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯄꯨꯁꯤꯜꯂꯛꯑꯣ ꯑꯗꯨꯒ ꯀꯣꯏꯅ ꯂꯩꯃꯤꯟꯅꯔꯣ ꯌꯥꯔꯦꯗꯅ ꯐꯔꯝꯃꯅꯤ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩ ꯊꯕꯛ ꯆꯠꯂꯨꯔꯅꯨ ꯍꯥꯏꯔꯤꯔꯣ ꯑꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯆꯥꯗꯣꯏꯕ ꯀꯗꯥꯏꯗꯒꯤ ꯄꯨꯁꯤꯜꯂ ꯆꯥꯗꯣꯏꯅꯣ ꯑꯗꯨꯗꯤ ꯅꯪꯗꯤ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯒ ꯅꯕꯨꯛ ꯊꯟꯒꯗꯕ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯔꯣ ꯀꯩꯅꯣ ꯑꯗꯨꯑꯣꯏꯗꯤ ꯑꯩ ꯊꯕꯛ ꯆꯠꯂꯔꯣꯏ ꯌꯥꯔꯕ ꯑꯗꯨꯑꯣꯏꯗꯤ ꯐꯔꯝꯃꯅꯤ ꯏꯁ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯅꯪꯁꯦ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯩꯁꯦ ꯄꯨꯛ ꯊꯟꯗꯧꯔꯤꯕ ꯅꯁꯛꯅꯦꯅ ꯎꯀꯪ ꯂꯥꯏ ꯃꯔꯨ ꯍꯦꯛ ꯃꯥꯜꯂꯒ ꯍꯥꯏ ꯎꯀꯪ ꯂꯥꯏ ꯃꯔꯨ ꯃꯥꯟꯕ ꯑꯩꯅꯅꯤꯅꯦ ꯅꯪ ꯂꯧꯔꯤꯁꯦ ꯍꯥꯏ ꯀꯪꯕ꯭ꯔꯥ ꯃꯥꯟꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯦꯟꯗꯅ ꯅꯁꯛꯅꯤꯅ ꯆꯐꯨ ꯑꯀꯥꯏꯕ ꯃꯦꯟꯕ ꯌꯥꯗꯕꯗꯣ ꯍꯦꯛ ꯃꯥꯜꯂꯗꯅ ꯄꯪꯂꯣꯟꯇ ꯂꯣꯟꯒꯅꯨꯀꯣ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯁꯤꯅꯤ